अहानबदा मरुबे पाउ थमजरे हुमुद्रा मापलक सुबा नुपिलाल निंगसिंग थौरम पाक्सना पांगथोखरे स्टेट मंगा गी मिखल गी फोल असिना बीजेपी दा थोइदोकपा काइबा ओइदे हेना दुम चेक्सिना थबक तौनबा तांजा अमा पीबनी हाइना मणिपुर गी चीफ मिनिस्टर एन बिरेना फोंगदोखरे अमदी हेल्थ मिनिस्टर एल जयंतकुमारना प्राइमरी हेल्थ सेंटर मोरेदा नौना साबा लोइरबा बेरेक टाइप क्वार्टर जोनल हेल्थ पब्लिक लैबोरेटरी मियामदा खुचिनखरे खुरुमजरे टाइम्स ऑफ मणिपुर न्यूज यंगबिरबा पुनमकपु खुमनथेम जेंटलना ताराम नोकचरे हुजिक मियामदा पाउसंदोंना पिजरे इंग सोक लिसिंग अमगा चमापन कुंथ्रा मापन की डिसेंबर दा लमदम असिदा पुथोकपा चेंग मपालमदा का हेना थादोखिबदगी चेंग तांगबा थोखिबा अदुगी मायोक्ता लमदम असिगी नुपी क्याना कल्लबा ब्रिटिश की मायोक्ता लान हौखिबा नुमित डिसेंबर 12 बु निंगसिंगदुना ngasi मणिपुर लेंगाक नसिंदुना हुमबुद्रा मापलक सुबा नुपीलाल नुमित लिसिंगनी 19 नुपीलाल मेमोरियल कॉम्प्लेक्स ता पांगथोखरे इंग सोक लिसिंग समापन कुंथ्रा मापन की डिसेंबर दा मणिपुर दगी पुथोकपा चेंग मपालमदा का हेना थादोकपदगी चेंग तांगबा थोखिबा अदुगी मायोक्ता लमदम असिगी नुपी कयाना कल्लबा ब्रिटिश की मायोक्ता लान हौखिबा नुमित डिसेंबर 12 बु निंगसिंगदुना ngasi मणिपुर लेंगाकना सिंदुना नुपीलाल नुमित 19 नुपीलाल मेमोरियल कॉम्प्लेक्स ता पांगथोखरे थौरम अदुदा मणिपुर की चीफ मिनिस्टर एन बिरेन अमदी डिप्यूटी चीफ मिनिस्टर वाई जॉय कुमारना मथंगसिना चीफ गेस्ट अमदी प्रेसिडेंट ओइना सरुक याखी थौरम हौतोपकी सरुक अमा ओइना चीफ मिनिस्टर अमदी महाके काउंसिल ऑफ मिनिस्टर्स अमदी एमएलए सिंगना नुपीलाल की मितमदा हाइकल लेकत तमदुना थवाइना पोंथा पीखरबा थवाइ सिंगबु इकाई खुमनबु उतखी तुंगदा नुपीलाल फ्लेसु उतुना मियांगी पुनिंग चिंगसिंखी थौरम की चीफ गेस्ट की वारोल पीरेदुना स्टेज दा कादुना नुपीलाल की मरमदा वांगांगबा खक्ता नतना थबक ओइना नुपी सिंगबु इकाई खुमनबा उतसी पालिबा लेंगाक असिना नुपी सिंगी थाकपु वांगना थमली मसिगी खुदम हाइबबु अतेनबा मतमदा वायल बिचार तौबा ngamnaba फास्ट ट्रैक कोर्ट फॉर क्राइम अगेंस्ट वुमेन ना चिंगबा अखन्नबा कोर्ट लिंखतुना नुपी सिंगदा चथबा क्राइम गी वायल बिचार अथुबा मतमदा चथबा ngamnaba होटनरखी कोर्ट असिना लिंखलकिबा चही अमा असिगी मनुंगदा पुन्ना एक्यूज ताराग हुमदोय मराल की मतुंगिना कन्विक्शन पीखरे हाइरी प्रायोरिटी सेक्टर दा नुपी की इज्जत नुपी की सम्मान नुपी की थौना मधुब रिकॉग्नाइज तौदबा यादे हर कना कोई मणिपुरी हिस्ट्री दा हानबोइना फास्ट ट्रैक कोर्ट क्राइम अगेंस्ट वुमेन नुपी सिंग की मायोक्ता चथबा दुगुंबा क्राइम की खुदक थून वायन विचार तौर काना दनी पीना फास्ट ट्रैक कोर्ट लिंखले हेक लिंखतपगा ngasi फावबदा सही अमुकी मनुंगदा मरा लाइबा मियोई तरागा निथोई हुंदोई के मतलब कन्विक्शन पी आइना सी पंजरी सी कइना अखोई थबक लौले हैबिको सुमनगी लई कटपा पूजा तो महाकना मखा तारादुना वा ओइना ngangbagi मुकुत्ता अनौब लेंगा असना वुमेन एम्पावरमेंट की मतंगदा थबक अमदी थौसिल कया अमा पाइखतुने मियाम की मांगदा उतखरे मसिगी मनुंगदा मणिपुर पुलिस अमदी मणिपुर राइफल्स दा नुपी एसपी अमदी सीओ मापन एडिशनल एसपी तरा डिस्ट्रिक्ट एडमिनिस्ट्रेशन की डीसी ओइना नुपी मंगा सेक्रेटरीगल लेवल दा अहुम अमदी पंचायत अमदी जिला परिषद तसु मसिंग लांगमदना नुपी कया अमा याउरी अदुमकपु पुलिस दा नुपी सिंग इन्वॉल्वमेंट असि ngasi फाव चांग नेमली नुपी ओइबिसिंगसु खोंगफम मांगदा थाबिदुना लेंगाक पसिदा पार्टिसिपेट तौबी हाइना महंगा अपील तौकी अभी सेक्रेटरी के लेवल दा अहु एडिशनल एसपी की लेवल दा यामरे तारा आइची रेस्पोंसिबल पीपल को सुनगी नुपी ने ये नावाई पोस्टिंग में पीर का थमम बुदुना तब विथ सम रेस्पोंसिबिलिटी डिस्ट्रिक्ट टू बी इंचार्ज होइना सुमाइ तो गुनाई कोई गवर्नमेंट से दुकी मते प्रैक्टिकली शो तो ना बगोना बा थबो होइना तो जरिबा लमदम असदा नुपी सिंगना लौरिबा थौदांग कया असिबु सिंथारादुना पालिबा लेंगाक असिना कैसापत जंक्शन दगी संजेन थोंग फावबगी लंबी असि नुपीलाल रोड हाइना मिंगथोनबा खनरगनी हाइना महाकना मियामदा लाउथोखी वे कैसापत दगी ना सिगी नुपीलाल कॉम्प्लेक्स
sigi sanjen thong taba sigi lambi matek si akoi ima thau adu maina leba ke dam ka kathok thabi leba ke dam ta thena rambi ima sing adu gi ming da nupi lal road memorial we adu maina samshira hai ge koi ama koi athu bada cabinet ka badu decision lor ga koi laupuk char gani Humbudra mapalak suba nupilal numit observation committee na sinduna palace compound da leiba YWC da Humbudra mapalak suba nupilal numit ningsing thoram pangthokre thormadu da wangang laduna committee asigi convener ayekpam langdo leimana ngasi khunai asida nupi singi mayok ta satharakliba miot minai thengnanaba amadi jati kangukki khenaba thamdana ekhoi amata oina punsinduna thabak tawminaba ki pandamda ngasigi thoram asi pangthokpani haike ngasigi akhoida nupi singda phangiba chaitheng adagi miot minai adagi phapun mayama maram chadalba mayama khoida thengnari base masigi khudong thibasi thoktana bagi damakta akhoi manipurda khunda minoriba phurup khudingmaki nupi myam si punsan jaraga ngasigi observation asi sinjabani loinana Unites Manipur Muslim Women Development Organization na nupi lalningsing numit palan thoram ngase Manipur Press Club ta pangthokre thoram madu gamari lenana amudogi President Anwari Nur Hajana British ki mayokta lamdamasi ki thona pharabi ima singa sangchin khiba khongjang aduda Manipur gi Muslim singsu saruk yakhe adugum laba ima singi thona bu ikai kumnaba utpoina thoram asi pangthokpani haike saruk yarane adugumba Manipur iramdam singi yamna utpi nei bi matamda yamna thamoi sokpa lanpham adubo ningsingba lanpham aduda yaukribi ima iben singbo ningsingba haibase ngasigi miron na tangai phate basa aikoina ima singbu ningsingba go loina ne ikai kumna utpa haibase tangai phate haibo wa nakal amaromda All Manipur Arts and Culture Students Union amaksuna sinduna ima singi damak haiba thimda tararak suba nupi lalningsing thoram gamari lenana culture gilamda thawai kat khraba ima singi ningsing thoram ngasi Manipur Press Club ta pangthokre thoram madu da wangang laduna amaksugi General Secretary Okram Kolemna culture gilamda achoba thodang loromba amadi ima singbu ningsingba oina thoram asi pangthokpani haike asigi thoram asi matam kya gi mangdagi amaksu haiba lu asina culture gi lamda kathok piduna laglaba ima saklaba artist singda lupilan ni kamai lenana law lupilan de layo khraba ima sing adugumna thongna pharaba culture gi lamda asi phawa leptuna thongna pan kathok laglo ima sing komda achama do piraga Texam gi Social Advancement Youth Association asinduna Texam leibung koibi ground da nupi lalningsing numit palan tauke thoram adugi saruk ama oina sahi asigi Board of Secondary Education Manipur na lauba class 10 parikha da mark wang na pass tawrakrava Texam Gram Panchayat ki manungda leiba maheroi singda achamba mana piduna pungning thogatke Nupilan celebration asida ima singasi chaya club na ngamjaba chamlaba kodol kara tamjaba ikoina kaujariba ima singasi yawiradi koi chief guest na mana kodon pol piringai da thokpirau lapulapam toyai lapulapam memdon Nupilal Development and Protection Committee na sinduna ngasi numidang wairam Nupilal Memorial Complex ta maira katuna matamadugi thawai na pontha pikrava thawai singbu ikai khumnaba utke lub asigi Secretary Publicity Peter Longjam nasu Nupilal numit kamari lenana wafam kaya thamlakhe matam amada solising amaga samapan ga kuntraga mapan nipu mathoida matamdugi ima singda British loilam gi lengakta adugum laba khulai yaudana lanthingna khiba adugum laba numit aduni aduna Nupilal Memorial Association Manipur Head Office tera ke thelna sinjaduna December tang amadagina December tang kuntraga mathoi bokse ekoi Nupilal thabum ama chumna haina palan tawduna lagli palan gi manung chanboina ekoina ngasi Nupilal Memorial Complex asida ima singdubu ikai khumna bu utpoina maira thongoi thanbagi sektam asi Humbudra mapalak suba Nupilal ningsing numit ki thoram Jiribam district tasu all Jiribam maira paibi na sinduna Jiribam da pangthoke Tripura dasu Gaurnagar maira paibi na sinduna Tripura ge Khoyai subdivision gi manung chanba Gaurnagar da Nupilal gi thoram pangthoke State manga gi mikhal gi folasina BJP da thoidokpa kaibu oide henadum chection thabak tawnaba tanja ama pibani haina Manipur gi Chief Minister N Birena phongdokre
Wafam ase ngasi Tom TV News ka akanana unaba amada mahakna haikibani. Mahakna makha taraduna sit kharage mathak makha oina khenabani masida chauna khenaba leite. Maru oribadi North East age Congress asi maru phangna muthat kare masibak BJP ge oina achoba advantage amani haike. Laiba potu mai pak dena lobe aroi. Just even the anti-incumbency factor 10-15 years ki leira bhawboda MLA manga taruki khena bakatani hairibako. Adagi yam nungai ba mana totally Congress North East gi root out tokre. Adagi huji TRS Telangana gi kari gi du dum khoi gi moi gi apunba frandusu kaire kair kana even maduna khoi gi BJP ne alliance in aduda support people ni aduna state amma ni the handrog engine ji de mamang su tawina aduna sina khoi BJP gi karisu sok ko leiroi hen na boi khoi da section na work tong ba gi tanjam di pi en lowe. National Health Mission Manipur gi makhada Primary Health Center More da nauna saba Barrack Type Quarter Zonal Health Public Laboratory ngasi Health Minister L Jayantkumar na hongna bi matungina sangakre. Tungda More Sub District Hospital da free diagnosis lab, X-ray, anesthesia amadi ultrasound gi khudong chabasu miyam da phangankre. PHC More gi campus da pangthokiba mapung oiba thoramadu da Youth Affairs and Sports Minister Lepau Haukip, MLA and Indrajit amadi Health Services ki Director Dr. K. Rajo Saruk Yakhe. Thoramadu da Chief Guest oikiba Minister L Jayantkumar na Myanmar da gi pusilakpa chana thanaba polam sing check tawnaba khulai atuba matamda thamlagane haike. Like I say, she different methods like in the Karigino have to target the Anava is such Mase Mu Bana Mase Anava Shitagi, so the Naktok and another Tongatong device to Lay. Tamakal Mam Putway, the Gilwan and Anum Mam to the shoulder zoom, Hanalegam the Makali port, Anava have to let me. Shorter Mu was a Lanzi, that was his scientific and literally Lanzi to Mother Luck by everything. Among it, HIV come the Hosle. Among it, Hep C, hepatitis A, B, C, with Taram de Hosle. The Senator of Dengu Karino Kanam. Senator of Maming, Tatri, Makaligi, Nava Miam Sule, Hiding Miam Singsi, control to Nova had an Tongan Makali box in them. Tongan Makali Lions, Matum Machinatum, no Panasa habitat. At the same time, saying Marata, important oil had when the country is. Mori and I have spoken Yamlin, Mori Sapagi, Manipuri, India, last bomb, the Nisi, Tanavada, Myanmar, like activities, Miam Chatari, Myanmar, Thailand, Cambodia, the Southeast Asian countries. The question that I alone come down, but in Yam, I think Pangana by the question side. I think development seeking Marak Sineda, upon health, I had highway say, Manipuri Yam Namaru, More Town. Ramarom de Lagiva, San Tanaba, item sing a sea, Marina, say Tonana Vidamata, Moye Town, Sida, the left center Maka, Sakagi, Head Minister and Sangaba, Simana, Morerom de Pusaleva, Sana Tanaba, item sing a sea, say Tobugi, with Tabak Pakalagani, Haidiba Tabagasi, Salibat, Hasi, Manu Pavada, Tonga, Levi, commencing Tamduna, Haidiba Mohamasida, Morerom de Pusaleva, item sing a sea, check Toduna, Hakshan, Dakadai, Hova Sopa, Amasum Sotaba, Haiba, Polam Sing. Sek tongana bagi thaba paikhatpa hore amasung hanadagi sohongna haiba food safety gi miyosing thamduna sek tawgi thabak sathari masimangna mapung pharak lagadi morerom digi pusalliba chana thana bagi item sing asi ekoi yamna quality leiba washing pusalakpa yabagi ramda cameraman dev ekoi gi more paumi magang loina na nabukuma khagopam Times of Manipur more Paugi marakthana tetba break amatang logjari. Break matungda mayam taram nokchari achauba phurup singna phurup macha macha singi interest sokpa yaba thabak tawroidabani madudata phurup singi marakta nungsinaba naksinaba lakani haina Chief Minister N Birena phongdokre wafam ase ngase Chimerong da leiba Tribal Research Institute ki hall da pangthokhiba mar phurup ki oiba sikpui ruoi hogdokpa ki thoramda wangang duna haikibani
Marfuruk ki oiba laurok panthagi matungda chai khudingi pangthokba sikpui ruoi kumhaigi thorambu pukning thogatladuna Chief Minister na matam amada ching amadi tam haina tongan tongan ba mityengda yengnaramba adu ngasidi anauba lengak asi hek lakpadagi ching amadi tam anigi khenaba leitre amatta oiba saktam ama sagatuna leibak asi chawkhat thaurangi oiba maikaida changsilakli Chingi lamsingda lengak asina manaba mityeng thamduna chawkhat thaurangi thabak thoram leppalaitana paikhatli haiki I have seen many politicians, I have seen many governments, I have tested many things, but I want to do some things new. Karamba, not based on community, politics not based on community, caste or religions, totally based on humanity. Because me kuding magi identity, abu nungsi me kuding magi identity, magi respect, recognition, lain na ada lego koi nungsi. Koi kadagi, may kadagi recognize do, naga kadagi recognize do, kubi kadagi recognize do, katay masama sunuwan ng dehar kadagi yaro. Apit ba layo mayam sini so we have to recognize them, we have to respect them. Thoram adu da saruk yakhiba Education Minister TH Radeshamna Manipur asi akaknaba furup amatagi haiba yaroi Manipur asi maihawrol dagi hauna nungsi chanana khundaminnak laba furup pumna makini aikhoi pumnamak Manipur kauba laikol asida saminaba lairang singni makhal makha kayagi lairang singna punna saminaba asina laikol asigi magul hengat halli laikol asigi fazaba ekhoina manghandana thaminashi haiki khara si tharaba so tharaba area flower business if for example if we imagine Manipur there are many beds of flowers tongan tongan ba lay hobo bed tongan tongan lay bisira kare ba bed amada lay si phajadre si re sothare are gadi whole project garden it's not going to look beautiful after every bed every area lay hobo so loina phajad masa mana phajad dakar koi high degree pandamda Hanan go to hills and akoi ranjana swaram aduga meet hill leaders the hill peoples they are thambak unara kamna hena sothaba hena so ngai taba wa taram mayam do reach out to kana equally develop to kana then we will have a complete beautiful garden have the panam section jara ko adu saru ko boina ngasi ma margi function sigo bese amta I am 54 years young now Sainik School Imphal-ge Nifumari Suba Athletic Meet Lishingani Taranipan Taramapan Education Minister TH Radeshamna Hongdokki Bagloinana Kangla Dwar Haina Mingthonba Green Room Amasu Hongnobi Matung ina Sangakre Numit Mangani Chumna Sathagadaba Athletic Meet Asida Maheroi Singna Gymnastic Aerobic March Past PT da Sangdamnagadori Sainik School na Sinduna School Asigi Campus da Pangthokiba Athletic Meet Aduda Education Minister TH Radeshamna Maheroi Singda Pressure Pidraba Matamdata Anuba Wakalon Pokhalakpa ngamgani Mahiroi singna mahi masing tamningai manungda mama mapa singna mak yamna phangdaba yade haibagi pressure piroidabani haiki akoina fail oiraba akoina ngamgidaba akoigi life that during our journey of life some places somewhere we also could not succeed we failed so we are trying to impose on our children adumai tawna parents singna when parents become very demanding angang singna yam pressure yam piba oja sing so yam pressure pire kanda the children do not become creative. Aduna moi creative and get that we need to guide simply and allow them to think and think so that they become creative, they become innovators. Ngasi nungthil luang chambam local da nupi ama siraga leiramle asiba haksang adu miyamna thengnarakpadagi police ta pau piraba matung police na lokhatlaga janims ki mokta thamkhre laikhidrabi nupi adu luang chambam awang ne kaidage ngangbam ningol loksigam ongbi ngangbi chahini putaret mapuroiba khomai kawi mahak hu thaktuna siba oiramba yai haina thajanari Miyamna chakot thorang ge thabak singda rajniti ge akhuba wakhalon thadokpa mathok tai haina thangmaiban kendra ge MLA KH Joykishana phongdokre wafam ase ngase thangmaiban sinam lekai da leiba the Naharol Laisemba Club ki nauna saba loireba club building sangaba ge thoramda phongdokhibani thoram maduda chief guest ki oiba warol piraduna MLA Joykishana makhatana chakot thorang ge thabak sing paikhatpada rajniti ge oiba wakhalon thadoktuna miyamna sogot piu
खुनाई असिना चाखोटपा हाइबसी अखोई खुदिमक्केनी कनागुम्बा राजनीति दल अमखक्की नते नाकल अमरोमदा क्लब हाइरिबा मफम असिना चाबा निशा चाबा योनबा फागटपा खक्ता नतना हौरकलिबा नहारोलसिंगदा वाखल लौसिंग पीबा याबा लोइसंग अमसु ओइना लेहनबगी तंगाई फदबा लei हाइखे लमदम सिदा लैरिबा सिंगसिना अखोइगी चाखोट थौरांगी माइगैदा तौरपदा मसिदा पॉलिटिकल येंगबीदबा हाइतार पॉलिटिक्स की आइगी मागे बा वफमदना तोंगाना थंबीरगा लमदम मगी चाखोटपा पुरकु मतमददी पुनमकना सपोर्ट तौबी हाइबसे हाकना थमजरी क्लब सिंगसिना लेकाई लेकाई सिदैदा अकनबा अखोइगी चाइराक पीबे वफम नतब एजुकेशनल क्लास तौ यूथ को फारा फूरगा नोंगालगा यूथ ओय हाइबा वफमसे यानिंगदे अदसु मखोइ ज्ञान ताहनबा होनबा मखोइगी नुपी हांगना ज्ञान ताहनबा होनबा सुमांग लीलाबु मालेमगी थाक्ता पुखतनबगी पांदमदा मणिपुर स्टेट सुमांग लीला काउंसिल न सिंदुना चथरिबा 15 सुबा सुमांग लीला निंगथम कुमहैगी हुमनी चनब नुमिता टाइम स्टार्स आर्टिस्ट यूनियन गी इतिनफम हाइना मिंगथोनबा लीला उठखे इमुंग मनुंगी वारीदा युमफम ओइदुना सानखिबा सुमांग लीला अदुना अचुंबना पोलोइदा माइ पाई अरान बाइबसी कुइने चते हाइबा पाउजेल पीबगा लोइनना मचिल मनाव ओइबगी मरी कैदोंनुंगदा ततनबा यारोय हाइबा मयेक सेंगना उठखे 그도 저번에 나쁜 पैसा नों सिरे खोलाव दं फारिने हंगब्रा आइना नोंनो पैसा पीरने नंगना नमानबा सिंगा खुली सादा यू थाकनो ऑप्शन रोरने को अदुगा नंगना नमानबदि खुंगा अमा वाइगा बोरागा आइ मां कुतुरिने बाबा 원래 타자들은 아이 공감을 이긴까지 버럭해봐 제 루파를 신고부터 비워봐봐 어묵을 비워봐 아이 그래 낭이 있어 사자 아이 얼마큼이 हमारा नंग सपली सासा सासे आइने मानिपुरी उनका सिमंगा की दमतने आ हमारा बिताने हमने इमादी साजी सिथोना कामो पाउगी मरकथना तेनबा ब्रेक अमतंग लौजरे लेंसिन बिरक्सी प्राविया एम्पोरियम इरमदमगी इयोंगदा साजबा निंगथीजरबा फिजोसिंग फिगे रानी वांखै इनफी सिल्क हाफ अमदी फुल सारी अमसोंग अतै मखल मथेल कयागी फजरबा नुपीसिंगी ओइबा फिजोसिंग फोंबिगनी Pravia Emporium, Singjamai Chingamatag near Jemon Gas Building. Breaking matungda mayambok mukana taram lokchari. October anida Manipur gi Chief Minister N Birena athoiba mithunglen oiduna Manipur gi history da ihan hanba private satellite channel ama oiduna launch tawkhiwa lamjingba Times of Manipur samna Tom TV na thani gi telaba matamda Tata Sky da sandoktuna Manipur gi miyam khaktana tana malem gi lebak nifu humdoida lamdam asigi I pau sandoktuna malem gi oiba media gi phambakta mafam ama kanduna achauba hongba ama purakliba asigi matangda Manipur Police Department gi maikai dagisu wafam kya phongdorokli. It's very heartening to learn that the Times of Manipur, a satellite channel, has recently been launched in the state of Manipur, and this I hope will bring about wider coverage of the media fraternity throughout the country, including particularly the state of Manipur. The happenings, the information that are taking place in the state of Manipur, being a far-flung area of the country, have not been given adequate coverage as per our experience in the past. With this satellite channel based in Manipur, I think the people of Manipur will get more exposure. The events, the happenings, the whatever things that are taking place in our state would be getting wider coverage for the benefit of the people of Manipur as well as the people of the country. Yeah, thank you. The Tata Sky. Yes. So since as you said that if it is there, then it is very good.
I will continue. I will continue to subscribe Tata Sky. What message would you like to convey to the people, sir, regarding this? I will appeal the people to subscribe that channel. Thank you very much, sir. Okay. ngasi akogi Tom TV na Times of Manipur TV na akogi national platform da yamna emerging adagi yamna efficient oina sumaina thabak tawbirabasi akoi as a citizen, as a police woman, I feel very proud of Tom TV. Makoi yam efficient oi adugi yam fast news and yam responsible akogi media publicity sumaina PB ba adagi akogi media gi lamna changsala ibase yamna thagat ningai oi ba akogi keno mani thogdang amani. I wish them all the best and masigumba thabak asi national gi platform da tawbirak pasi masi akoi yam chawthu saningai ni haiwa phom khar sai thamsage. December thagi yauna BDF singi pithoktana leiriva tha ahumgi honorarium pithopiyo haina All Manipur BDF Welfare Association gi General Secretary MD Riaz Khan ngasi Manipur Press Club ta pangthokiba pawgi mifam amada phongdokre. Mangna makha taraduna tha asigi kun amasung kun mathoida numit ini chumna phamgadoriva ningtham mifamda BDF singi demand khana biduna matamga chunaba honorarium pibaga loinana service security thambinaba chingadabani karigumba ningtham mifamda BDF ki demand sing khana bidabadi mathangi numittage akanba khongjang changsinaba sem sare hairi masina takpadi BDF sing se strike tawu haibagi strike ki parton pibani na khoi lawe maramaduna hairiba hujik maksu saliba December thasi yauraga tha ahumgi honorarium se khoi pending da lairi hairiba honorarium se khoi ni association na mailenaba higher authority sing da thizar matam da su akoi CPIS ta SIN da base toroga lai SIN CPIS da base toroga lairakpase hadak saliba sahi siga sahi mari sure Manipur lengakna hojik haidoknaba thorang tawriba Manipur Police Constable lisingani tarahumdoi batch ase haidokpa yakhiroi haina JSC of All Manipur DFC completed recruitment candidate of Police Constable male lisingani taratruk batch ki maikaidagi lengak ki mari lenaba singi pungning chingsilakle ngasi Manipur Press Club ta pangthokiba pawgi mifam amada JSC ki President MD Ataur Rahman na hiramasiga mari lenana Supreme Court of India gi maikaidagi High Court of Manipur da nauna hearing amuk hana chathanaba khangalakpa laikhrabani Hairaduna, Hairiba, Lishingani Tarahumdoi Batch Police Constable gave for Lautok Pigano. Karigumba, Manipur Lengakna, DPC Asigi, for Lautoki Batarabadi, Maduda Tolapa, Afapatagi Daita Kudimak, Lengakna Pugada Bani Haike. Pana, Maram Oiraga, Hairiba DPC Asi for Lautoki Draba, Honorable Sam the Hajari, Masida, Honorable Sam, Amadi, Government Atavi the Bataragadi, Makataba, Education or at Kudimak, Afapata, Daita Kudimak, Education Kudimak. सरकार पुगदा में हाइना जेएससी की माइकई दिनिंग सिंगजरी खुलाई पाइबा कुकीलाल होबनी चिंगनवा सिंगना किडनैप तौखिवा सिवालया कंपनी के सिनमी अहुम ngarang numidang security force na Kangpopi police station gi manung chanba Thailand court tage tekta kaidana kanba ngamkhraba matung ngasi su mafam adugi akoibada makha tana operation chathari DIG Zain tagi pautak matungina ngarang ahing dage Imphal West District Police Commando amasung kuntrani thoi suba Assam Rifles gi apunba kangbuna operation adu chatharakhibani adu moinamak mi phami pungi pawdi phangba leite Namguilung Youth Club Imphal East na sinduna chahi khudingi December 12 da pangthoktan lakpa Chakan Food Festa ahumlak suboi na ngasi chekon da leiba Namguilung Bila da pangthokre makal mathel gi indigenous food stall sing hangba amadi Nat ki oiba jagoi isai utpana festa asigi mapung oiba saktam oike tharom gi sponsor Kadi Chunglu Lamli Kamaina kumhai asi rongmai phurupi indigenous food sing promote tawbaga loinana jat bijati khaidana phurup khudimak amato oibagi wakhal ama phurakpani pandamda pangthokpani haike adubu promote tawba saibidi Manipur da leiba mi khoi khangdabusu leiramani akhoi cha thakpa kano do pochai khoi do adugi main objective to yoina we trying to promote our indigenous food so that everyone can know what we eat and then we have blood sausages aduga kano chagem su any chagem can be veg non-veg ko aduga pork thongba and then we have rice beer aduna akoi jangao haina kawai ko aduga atei etc yamle paugi marakthana break amatang galongminase Tom TV
the first private satellite TV channel of Manipur. Now available at Tata Sky on channel number 1973. Breaking matungda mayam bamukana taram nokchari. National Institute of Public, Cooperative and Child Development New Delhi amadi State Institute of Rural Development Manipur ani na sinduna Jiribamgi Pachawda leiba Jila Parishad ke office ta Capacity Building Program for Elected Women Representative of Panchayati Raj Institution gi maramda training program ama pangthokre. Program adu da Jiribam district ke manungda leiba Panchayat ki mikhalda mai paklaba nupi singna saruk yakhe. Thoram adu da saruk yakhiba Jiribam gi adaksya KH Janakina numit humni chumna chathagadoriba training program asina nupi singda piriba sakti asi mapung phana sijinaduna miyamgi mihut oiribasingna miyamgi yaifana thabak thorang pangthokna bahonabada achauba mateng oiragane haikhe. KVK Chandel amadi Department of Agriculture gi senthang makhada Anal Sinu Rural Chandel na sinduna anirak suba the Chandel Chobel Alum Lishingani Taranipan gi thorom hayingdagi hauragani. Chandel headquarter gi indoor stadium da numinini chupna chathagodoriba festival asida District asida phangliba uhai manamasing umangi pothok gi stall hangani aroiba numita Miss Chakpi contest pangthokani haire thoramgi mangoinana Miss Chakpi da saruk yagadaba saen bisingna Chakpi turel bolu na nana thamnawgi pandamda chitcheng bagi thabak chathakre. NSCN IMG Vice Chairman oirambadagi Khole Konya Group ta yaugduna achauba thau puba ama oiriba Khole ngasi nungthil pung ani makhai taba matamda thamoi ge leina amana maram oiduna New Delhi ge hospital amada laikhidre haire. District Chess Association Jiribamna sinduna tha asigi mapandagi chatharakhiba ahanba district level open chess tournament lisingani taranipan loisinkhre. Changdamna ba aduda P Amuyaima K Gopendro amadi Hais Kishore Kumarna mathangsina ahanba ani suba amadi ahum suba takre. Makok mathang takrabasingda certificate amadi sel gi mana khusinabagi thoramda chief guest oina saruk yakhiba Jiribam Police ki SP M Movina ses masana asi yamna chinglemba masana singi manungda amani ses sanaba miyosing asi chinglemba ingtapa miyosingna ayambo egali haikhe. State manga gi assembly election gi for lauthokraba matung anoba sarkar semnabagi poram yatpa honakre Telangana gi oina Telangana Rashtriya Samiti gi Lusingba Chandrasekhar Raubu Legislature Party gi Lusingba oina khankhibaga loinana haying Chief Minister oina wasak launabagi thorang tawkre. Sydney phu leiba Mizoram gi oina sit kuntaruk mai pakraba Mizo National Front ki Lusingba Joram Thanga su Chief Minister oina wasak launaba thorang hokre. Rajasthan Chhattisgarh amadi Madhya Pradesh ki oina su sarkar semnaba poram yatpa hokre. State ahum asigi Congress ki makok thongba Lusingba singi oiba mifam pangthoktuna kok chungsinabagi thabak kana chathari. Hojik ngasi nungthilda phongkhiba Manipuri pause singi moriba pawmok puna khangminasi. Kanglaipak ki maira Kaishampat Junction-dagi Sanjenthong Phawgi lambi paring ngasi Nupilal Road haina thonaba cabinet ta warip lauragani Chief Minister Mikhal gi phal lauthokhraba state mangada sarkar semnaba thorang tawnakre VDF singna tha ahungi honorarium pithoknaba sarkar da taksilli Pandam Manipur lengang sinuna Kumputara mapal rak suba Nupilal ningsing thoram pangthokre Kaishampat-dagi Sanjenthong Phawgi lambi asi Nupilal Memorial Road haina thonaba lengangna khanaragani Chief Minister Hotnava haibasi mahiroisingna habit ama oina thamsi Radeshyam Tarau furpu hinghanaba laukhalakba lengaki khongthang singthaningai ni Aroibada maruiba pawm kana phangbigani Humudra mapalak suba Nupilal ningsing thoram paksana pangthoknakre State manga gi mikhal gi fola sina BJP da thoidokpa kaibo oide hena dum section na thabak tawnaba tanja ama pibani haina Manipur gi Chief Minister N Birena phongdokre amadi Health Minister L Jentakumarna Primary Health Center Moreda nauna saba loiraba barrack type quarter Zonal Health Public Laboratory miyam da khusinakre
ngasi matang asida Manipuri Paul Jare, Times of Manipur News yang biri punamaktage kania thangijari.